अहानबदा मरु ओइबा पाव सही तरेत की ममांग लोइसिनख्रब केस नौना हांगदोक्तुना मियोय अहुम काइसुम संगदा थाजिनख्रै कुमजा इंग्लिसिंग अनिगा तराहुमदोइद नुपी अमदा HIV यावबा ई कापसिलुबगी वाथोकी केस ना हौनना हांगदोरकपगा लोइनना केस अदुदा चेनबनी हाइबा मियोय अहुम नुमित 15 जुडिशियल कस्टडी रिमांड पीनबा चीफ जुडिशियल मैजिस्ट्रेट इम्फाल वेस्ट ngasi yathang pikre नुमित 15 जुडिशियल कस्टडी लैनबा yathang pikraba थौदो अदुदा चेनै हाइबा मियोय अहुम अदुदी सगोलबन कंगाबम लैकाइदगी आरंबम मंजू से 19 कैसामथोंग एलांगबम लैकाइदगी लोइतोंगजम गोपाल अमसुम न्यूज कोन हप्तादगी एमडी इमरान हुसैन एलाइस बॉयनी हाइरिबा केस अदुगा मरी लैनना एडिशनल एसपी रतना ngसेपमना मेन एक्यूज ओइरिबा मियोय अदु जुडिशियल कस्टडी रिमांड पीबीनबा एपीपी की खुथांगदा थारखिबा एप्लीकेशन अमगी मतुंग इना मियोय अहुम अदु ngasiदगी पारगा नुमित 15 जुडिशियल कस्टडी रिमांड पीखिबने ngasi court asida chathakhiba remand hearing aduda APP na thamkiba submission aduna pallibadi hairiba accused ahumak nupi amada HIV yaoba e kapsinaba honakibagi thaudu aduda hakthengna senai haibigi prama laire accused aramba manju hairiba miyo edu kumja englishing ni ga taruktagi englishing ni ga tarag ni thoi phawa ye school zamansta dagi thonawjam brinda gi driver oina leramkhibane mahak amadi accused gopal amasum Irman ga lonana ko accused Abdul Tariq hauzik laikhidre TS Brinda gi pautak matung ina thaudo adu satakhibani haiba khangmangamle adumainama hauzik phawbi oina mahaki mathakta proceeding amata sathabalaitre APP gi submission aduna makhata na pallibri thaudo adugi victim adugi mapuroiba amadi complaint oidiba thangmaiban hizam dewan laikadigi mayanglamba Khelendro amadi TS Brinda nungsinaki makhoi ani gi mari lainaba amadi laminabagi khudam sangdam singsu accused manjuna phongdokpa laire Khelendro gi loinabi victim Gita Balabu makhoi gi mari aduda yelaktanaba Brinda na accused sing aduda hairiba thawong adu sathanaba khankhibane haukiba kumja English sing ani ga taraga ni thogi March ta Brinda na accused manju amadi maki sagai gi machin manaw thokpa arambam Kishanda Sikkim da satuna mafam aduda lairiba complaint Khelendro lawrunaba khangalakhi Madugidamak flight ki ticket su mana kakhi Equis Manjuna Manipur gi mapal matam khara lairing ida matam khara Equis Gopal na Brinda gi driver oina thabak tokhi makhoi anima ko Equis Abdul Tariq digi hauki bukumza English ni ga tarama thoi digi English ni ga taraga ni thoi phabu SP tablet laiduna samina rakhi loinana police na wang pong sathabada hairiba thaudo adu Equis Manju masamak yauna Hussein amadi Abdul Tariq ka loinana satakhibani haina yazaki Magna phongdokpagi matung ina TS Brinda gi pautak induna accused Gopal na driver oiduna makhoi ohum Honda Activa ama tongduna lakhi amadi Abdul Tariq amasum Hussein na hakthingna satakhi APP gi submission aduna makhata na hai thanauzam Brinda asi hane anticipatory bail lauthokduna laikhiba maramna mak police na phagatpagi ayaba laitaduna laire adumaina mak ki mapuroiba RK Singlen gi pistol sizinaduna accused singda sakhi amadi victim bu kian khanganbada sizinakhi Wapam asiga mari lainana Brinda amadi maki mapuroibagi mathakta police na samon thaduna kaukhrabasu thawoidana laire case aduga mari lainana police na phagalaba accusing adu thawdo aduda hakthengna sene habigi khudam sangdam laiba maramna jail la thajinduna makhoigi mathakta investigation chathabagi mathau tare makhoi bu thadokhiba tarabdi case aduda senari ba TS Brinda case adudagi nathainaba honakiba yabagi oithokpa lai maramaduna makhoi bu judicial custody remand pibinaba APP gi submission aduna makhata na panki nakala maromda accused singi defense council gi makedi gi thamkiba submission aduna pallibadi accused singbu amuk hana phajinba maram sade investigation agency gi makedi gi hauji phawba thaudo odu satakibada sizinakiba hairiba syringe amadi nongmaina singba amata sistawba leitri case asi miyoi kanglup kharana TS Brinda bu mingcha thianaba honabagi thawongni kumja English ni ga tara humdoi de lusin khraba case amabu amuk hana puthokuna case torakpa haibasi aron be agenda amagi makhara sathabagi oithokpa lei accused singi council gi makedi gi thamkiba wafamdi yumpham yaudaba amadi khudam sangdam yaudana semjin sajinba wari amada thonauzam Brinda case asida sin hanbani investigating agency na lokhatpam thokpa thabak amata lokhatpa tawdana miyoi kharagi interest ta aronba agenda ga loinana accused person asibu ot naibagi mong na sathari maramaduna accused sing adubu bail pibinaba player tarokhi
Court asina nakal animaki submission sing amadi IO gi report si kupna yenglaba matungda case aduga mari lenena phagalaba accused aramba manju loitongjam Gopal amadi MD Imran Hussein gi matakta investigation chathabagi tangai fadaba laibadagi makhoi ahumak thasiki tarampan fawba judiciary custody remand pikibani loinana makhoi bujel thamdringai mangoinana COVID-19 gi SOP gi matung ina lokhat pamthokpa section thorong singsu lokhat hanaba khangan ki hen spausin makhatan phungdorokle Atopa pawa manamu lalon itik tawbada nungaiba state UT singi manungda Manipur nu kunthra mathoi subada laire laiba asigi oina lalon itik tawbada nungaiba state UT singi manungda Manipur nu kunthra mathoi subada laire Union Minister of Finance and Corporate Affairs Niramla Sitarmana ngasi Business Reform Action Plan BRAP gi makok mathang lathokhi thoram aduda Union Railway Minister Piyush Goyal Commerce and Industry Minister Hardip Singapuri, Minister of State for Commerce and Industry Som Prakash Loyana State Amadi Union Territory Punamaki Minister Amadi Governor Singh Sarwaki Kumzai English ni tara mangadi gi hona Business Reform Action Plan sana handuna lalon itik tawbada khwaidigi nungaiba amasung khumang jokshin ba state singi makok mathang lauthoktuna lakhi hadak saigi oina Andhra Pradesh na list asigi makok ithang thangna laire Uttar Pradesh na anisuba amasum Telangana na ahum subada laire khwaidigi makok thangba state taragi manung saliba ata state singdi mathang sitna Madhya Pradesh Jharkhand Chhattisgarh Himachal Pradesh Rajasthan West Bengal amasum Gujarat ne Manipur gi oina di list asigi kunthra mathu subada laire haina su pawsna makhatana phungdorokli aroibigi content asidi mayamda wohang ama oina hangnariba dugumlaba content makhalamani Tuan mafam anida COVID-19 gi test tawbada result manadabana chamamnaba pokhale COVID-19 gi test tawbada chamamnaba kya pokhale kanaguma miyoi amana tuan laboratory anida test tawrubada manadaba result phangbadagi karambana chumlibano khanbada miyambu chamamnaba pokhalakhibane Manipur lengana Regional Institute of Medical Science RIMS amasum Jawaharlal Nehru Institute of Medical Science JNIMS ta BRDL amamam thamduna RT-PCR na COVID-19 test tawbagi thaba asi satharam khibane adubu Manipur da COVID-19 positive oibagi sang asi yamna hengalakpa aduga test tawbagi sangna wangkhalakpadagi Jiribam District Hospital repeat antigen test tawbagi khudongchaba piba horaki lenana lanai ana layeng sang amadi laboratory khara da phawa repeat antigens amasum TrueNet hairiba makhal ani asi sizinaduna test tawnabagi khudongchaba pirakhibane Lanai laboratory da test tawbagi khudongchaba lairakpadagi amukke hena COVID-19 positive oiba migi masing mayek sengna khangdokpa ngamlakhi laibak thibadi test tawriba sing asigi manungda result lana pirakpa haibadi negative oiba mida positive oi haina pisinbagi thaudok-sing lairabra haibagi wohang ama maikai kyadagi lakli akhang ai singna phongdok rakpagi matung ina rapid antigen test asidi khudaki oina COVID-19 positive oibra natragana negative oibra haiba adu Athu akaigi oina khangdoknaba yamna sama test makhal amani masimangna COVID-19 gi result piba ngammi haiba adumaksu sama summi haibadu yade TrueNet hairiba asisu madumangai result khwaidigi chumna piba hairagadi RT-PCR test asina oiri miyoi kharana social media da phunoknaragdiba wafam khara imung manungi angang unabagi thaugal tawnabagi dama COVID-19 test tawa mathau tai haina angang unagadoriba layengsang adugi authority na khangalakpadagi lanai gi test tawpam amada test tawrurabada positive oire haina result pirakhi yumdagi su sathoktaba imung manungda su positive oiba yaudaba aduda kamdauna positive oiramlibano khanduna result adu singnabadagi atopa mafam amada amuk hana test tawki madudana negative oire haina result pirakhi result ani adu yenglubada samamnabadagi community quarantine center amagi khuthangda sample lauduna RIMS ta RT-PCR test tawda negative oiramba thengnare haina social media da upload torki amaromda Kaksing dagi tengnau pal da mayum panba nupi ama angang unanabagi dama Kaksing district ki manungda laiba lanai gi layengsang amada thasigi ani da pukatki layengsang adugi doctor singna COVID-19 test tawba mathau tai haibadagi layengsang adumaktada numidangi pung 3:40 taba matamna sample lauduna test tawbada negative result lakhi nupi adugi phibam khara lusilakpadagi layengsang adugi doctor singna anaba si Imphal da pukhatpiro hairakpadagi ambulance ta Imphal gi lanai layengsang amada pukatki layengsang aduda sangge tawbada COVID-19 test tawgadabani haina khangalakhi ambulance aduda yorakpa Kaksing district ki lanai layengsang adugi nurse amana hana test taroklabani negative oirabani haina result utkhi adubu madu yaro herakpadagi amuk pung 9:85 rom tabada sample lauduna test amuk tawbada positive oire haiba result phangki hairi
Nupi adu Jenims ki COVID care center da pusin ki tungda nupi adu ahing pung baro adu waida angang nupa masa ama normal delivery oina pokhi adu bu angang adu tha sudana pokpana minute kunthra muk lairamlaga laikhidre hairi mathangi numita angang adu su COVID-19 test tobuda negative oiramki nupi adu gi imung manungi miyoi singna pung aniga minute khara khaktada lanai gi layeng sang anida test tobuda matau karamna manada result phanglibano chingnaba lai maram aduna RT-PCR da test to biu haina imung manungi miyoi singna haizaki hairi adomainama akhang ai singi mot matung inadi SOP gi matung ina COVID care center CCC da amuk admit tawkrabani numit tari ani gi matung da amuk retest tawgodabani haiba amal laibana retest adu khudaka tawo yakidaba oiramba yai hairi Jenims ki CC da nupi aduga close contract oikiba imung manungi miyoi singna su ngarang rapid antigen test tawboda loina negative oiramle hairi thawong asina miyamna samamnaba ama pholibadi pung aniga minute khara kanaraga test tawboda kamdawna manadaba result phanglibano haibisini mama adu positive oire haina lauraga su mahakna pogliba masa adu kamdawna positive oidribano ma kanakna loina kiba miyoi sing aduna kamdawna negative oiramlibano haibigi matangda su miyamda sauna samamna bapokhale matang asida maikei kiyadagi hangnaragdigiba wahangdi rapid antigens natragana truenet hairiba test makal ani asi thajaningai oiribra natragana oidabra aranba result na COVID-19 positive oiba miyoi singsu namduna COVID care center da RT-PCR da test tawboda tasengna positive oiraba miyoi singa punna laimina hanbiduna punsida COVID-19 positive oirure haibagi dakpham ama thambiba miyoi singsu yaurabra haibagi singnaba miyamda sauna lairi test ki result ta sayetnaba laibasing asidi khudakta lengakna SOP da semdokpiraga khwaidigi sumna result pi haina launariba RT-PCR da test tawhanbiba yanaba thoksil ama silhaningbagi apamasu phongdoknaraki haina pawsina makhatana phongdoragli thank you